Ahan maktada Meerel Gi Mingsel YouTube channel asigi maikaidagi mayambu ningthaujam Bikash singna ikok nona taram oksari mayani mafamda kudol tamjanabagidamak ngasi Sanarembi gi season 2 Tarengleibi gi taresuba sarup ado puduna laksari wari asi haudringai gi mang oinana wari asibu ibirakpa Karnajit Laitonjam maki mod khara mayani mafamda tamjagi hojik mod asi mayam punna taminarasi wari haibasidi warini khanna tabiyo listener mayamna toina hangba wahang amagi paukum pisagi writer isamak Rims Road Nagamapaldagini ai isamak BSc Chemistry Honors ni writing wari iba asina ayhaki hobby hainajabini amasung lairik paaba maru oina novel sing Sanarembi hairiba wari asi folk amadi moyang kangleirolda base tawjaba wari amakhakni wari asi aribagi londa kaya amada ijakhibani masimakna wari asida sijinnariba wahi wata asina singba asina ayaki horafam moirangdagini haibadi mayamna langani masi matang sengdokjabani ariba maitai lonbu nungsijaruba ama oibana mangkigadra khanduna aikhoigi pukai langaibu pamjaruba ama oibana adu ariba style asida ijakhibani si matang mayangi mafamda sengdokjari Karnajit Laitonjamgi mafamdagi maki moy asi tagibaga loinana wari asi hojik mayam punna taminarasi Tarengleibi gi taresuba sarup mamga mamle matamnadi asum tapna tapna thangsilai mafam marang amata khangdri Maiba Mangi adubu mahak araiba mi amadi natti ising kaya ama maikai phangduna cheliba Adomda ising adugi iraukholsing ado munna tasilli aduga karomda laklibano haiduna wakhal tawi mangi ado mapana hingningi matamda liramba wari kaya amasu ningsingai ikopat amadi pumlen pat ase yamna naksinna lei amasu iman tamanai ikopat haiba asina adungai angang nongyai khambana kaw angawwa fakhiba mafamni kordak turel lan lafufat kumdam soi shamthuna turel asoba amuk lali adudagi pumlen pata chaktai pumlen pat ka amuk tainana kharung pat adulai kharung patagi sekmai turel adulan tuna ikop laipal soida amuk laiki kuman ikop lamdamda angawba kahu aduna maning tam labada kuman singdi awaba oiki makhoigi awaba adu koknaba moirang thauda wakatpa laki maduda angang nungyai khamba amadi nongbanda kaw angawba ado fau haiduna sinaki kaw faba ngamba misak aduda mamum langngai masai bema thoibi ado thajagani haikhiba ado ikopat haiba asina moirangadi makhoi ani asi tatna thanaba yadraba mari amadi laire wagai hi adu tongna haukiba mahakna takiba moirang kangleirolgi wari sing ado ningsingai Maiba Mangi ado angom nongban pongyan bana khamba mabu maithina ba hotnabada maibi sangsinnai laithung sinnai charai phingau set phingau in langthrai mapopna manada sin laitongbi maibi gumna kege lambi yangbi thakta faina songduna jagoi saraduna chati aduga asumna maibi leibau oina kege nongban pongyan bana mapau seli kege singnem naba moirang thanem naba isigisa khainaba nabudok thangjing aingonda kumsi kumjadi torbung lamjaudagi faba san amatta loktaptigi faba nga amatta kalakanu ikop laipal soida chakariba maring mapu thongdaba manam chebul thadaba masung ngangba mayang len kori senba makhong mari tanba maraibak thambal saba kauren adu pharaga thangjing aingonda katlabadi moirang ngahong sa hongna nungayay phana palhangi awat apa lehelloi kaw asi amukta pokpa nupana matomta fagadabani asumna tawna law khaiba nungbana laitong sinnaduna khambabu kaw angawba ado fahanki
ningsing lubada mathanta Maiba Mangi ado amamba aduda wagai hi adu tongtuna mathanta phak phang noi mondrang kan sanari mahaksu nongbaldigi tadi machin thibada adunani khankai khanjilluraga mathanta pungnok no iba Sanarembi mahak thakta mahaksu nongbalgi machat lauki Mangina ihe aidi lambi lamhangna dana bahaituna wakhal tawraga karom da chasigena maike khangjinari ngesida thaurem warem tawtuna mondrang sanari matamdi ayoramlani iko pasu araiba mafam amadi natti laifam tinfam kanba mafam ni mafam aduda ai ona kainana seran turan chatluba yaba natti maibi nungsa leimana haibadi iko patadi ikop ningthau lei ikop ningthau hairiba lai asidi usiwa khangabo thauba khongjom teksam ten thada lei ai mafam asida changba yadi asongi awang maikei digi chentharaak liba somda oigani pumlen par asi ai maikei asomda chatlagi pumlen pat yongnaba nongsi ngan khibana hanba tari mangi haiba apangba haibada oiri sajik masong kangdringaida thaba mai waidringaida aigi thau asi panghaudaba yadi asi hairaduna mangi ado awang pangna wagai hi ado holai asumna hi ado leptana holakpana hojikti pumlen pat yorakadauri loktak amadi pumlen anigi tainaba maril ado koyeng yengi amamba aduda uchinna chinna hi adu holakpana pumlen pat amadi loktak anigi phaunaba maril adu yauri amamba aduda mafam chaba ama yengaga hi adu khami turel leirai mapal aduda thawan michak lisingna tagup tareng atiya aduda thoi mafam ase moirang khongjil turen amadi thanga chinglak amadi kordak maril gasu samnai mafam asida nongdel pakhang bana sai onba pawbilai gi asiba masa ado matup taret adu phomlen pat haiba mafam asida phungkhibani matam amada pawbilai bu hatkiba misak adugi mamingdi kabui tomba kawi nongmugi numitta loktak khongnung aduda kumtharaga mapop chumba luwang taw ama magi thangji taret na saba thang aduna makhong thengna yali luwang taw ado lam onduna amukakli thangda leiwa sualaga tawgi makhok ado mapan thok khaidokli longsa mapal saba long sari masin mapal longba luwang tawna saba long adu pairaga kabui tongba chak sangbai aduga pawbi laigi khara tanna kumtharakli khara mathak aduda chak adu thamlaga kabui tongmana iyai aduda manangana adu onthoktuna khongrai channa phamlaga sakyam ado chaba horai korona kokton wairakpa numit chap yungak labada tawkhallak laga khara tanna changsilakpada kabui tongmana khara da phamlaga chak chariba adu uri madu ubada pawbi laidi chaubana maya adu kathoktuna mamai haibada loktak lainang tari ising manung aduda nga mayam ama leiba ngamdraduna tawkhallakli pawbi laina maya launa kathoktuna kabui tombabu yot kadabagi ngangduna changsilakpa adu ubada tomana manakta thamliba masil mapal longba luwang tawlongsinda leiwa sonbada longsa mapalgi machinda mairi phri phri kamai longsil adu maina pungan ngangi pawbi laina sautuna maya launa kathoklaga yot kadabagi chongsilakpada kabui tomana mahaki long aduna pawbi laigi lusam aduda thilli maisak phangbada chaina khol phauraduna pawbi lai ado mamai onduna cheli maigi maisa aduna masa pumba ado chakektuna loktak irol nung aduda leiba ngamdraduna kangphalda kakatlaga ona thoina khangi law khongduna chaina khol adu khanglamlaga pawbi lai ado khudak aduda siri kabui tombana amuk makutta thang ama pairaga matup taret kaklaga pumlen pat aduda puraklaga mafam aduda phongki ngasi pumlen pat asida yaurakpa asida wakhal mayam amasu khanba horakli adu bulloribadi pumlen pat asisu iko patagi tadi laifam tinfam yamna kalli haiba yai aduna mahak kurau angauba ado yamna cheksinna masa aduda paktuna siri athengba asikpa ahing adusu mamai oirakle hausikti loktak amadi
ꯄꯨꯝꯂꯦꯟ ꯑꯅꯤꯒꯤ ꯃꯔꯤꯜ ꯑꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯨ ꯈꯨꯃꯟ ꯑꯣꯏꯅ ꯂꯥꯡꯉꯣꯟꯗꯨꯅ ꯁꯥꯇꯨꯞꯇꯨꯅ ꯂꯩ꯫ ꯃꯁꯥꯗ ꯀꯨꯔꯥꯎ ꯑꯉꯧꯕ ꯑꯗꯨ ꯁꯤꯈꯤꯕꯅ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯤ, ꯂꯥꯏꯇꯤꯟ ꯑꯃꯠꯇꯁꯨ ꯐꯣꯡꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯒꯤ ꯃꯔꯤꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯔꯨꯞꯀꯗꯕꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯏꯋꯥꯏ ꯏꯅꯤꯜꯁꯨ ꯀꯌꯥꯗꯤ ꯀꯜꯂꯝꯗꯦ, ꯂꯝꯇꯥ ꯊꯥꯒ ꯑꯣꯏꯕꯅ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯂꯦꯟ ꯄꯥꯠꯇ ꯁꯛꯇꯥꯔꯤꯕ ꯈꯨꯃꯟ ꯑꯗꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯛꯏ: ꯍꯦ ꯁꯤꯔꯥꯏ ꯂꯣꯡꯇꯥꯕꯨ, ꯄꯥꯔꯩ ꯂꯪꯉꯨꯟ ꯌꯥꯝꯕꯨ, ꯍꯦ ꯇꯨꯕꯤ ꯁꯤꯌꯥꯏ ꯍꯟꯕꯧ, ꯇꯧꯅꯨ ꯈꯣꯂꯝ ꯌꯥꯊꯣꯛꯄ, ꯈꯨꯃꯟ ꯅꯋꯦꯛꯄꯨꯡ ꯁꯥꯂꯣꯠꯄ, ꯅꯣꯡꯌꯥꯏ ꯄꯨꯟꯗꯤ ꯂꯥꯏꯔꯦꯟꯒꯤ ꯄꯨꯡꯅꯤ, ꯍꯤꯌꯥꯡ ꯍꯤꯔꯦꯜꯗꯤ ꯂꯥꯡꯉꯣꯟꯕꯅꯤ, ꯁꯔꯝ ꯐꯥꯁꯤ ꯃꯐꯥꯔꯤ, ꯀꯣꯔꯧ ꯍꯪꯁꯤ ꯃꯍꯪꯁꯤ, ꯃꯥꯂꯦꯝ ꯅꯤꯛꯄ꯭ꯔꯍꯥ ꯄꯨꯡꯈꯣꯏ ꯁꯔꯤꯠꯂꯤ꯫ ꯅꯪꯒꯤ ꯏꯔꯦꯜ ꯑꯁꯤꯗ ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯔꯦꯠꯂꯛ ꯏꯔꯨꯞꯂꯒ ꯑꯩꯒꯤ ꯏꯁꯥꯗ ꯄꯛꯂꯤꯕ ꯂꯥꯏꯊꯨꯡ 14 ꯑꯁꯤ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯤ, ꯍꯦ ꯆꯤꯡꯎ ꯈꯣꯌꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ 3ꯂꯛ ꯏꯔꯨꯞꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯏꯔꯦꯜ ꯑꯗꯨꯗ ꯏꯔꯨꯞꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯈꯨꯃꯟ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯃꯨꯁꯨꯛ ꯃꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯣ ꯎꯔꯛꯂꯤ꯫ ꯏꯕꯨꯙꯧ ꯃꯥꯕꯨ ꯎꯕꯗ ꯀꯦꯊꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯣꯟꯕ ꯍꯧꯔꯛꯏ: ꯍꯥꯔ ꯅꯃꯨꯡ ꯂꯥꯛꯄ, ꯍꯥ ꯅꯃꯨꯡꯕ, ꯀꯣꯔꯧ ꯐꯥꯁꯤ ꯃꯄꯥꯁꯤ, ꯀꯣꯔꯧ ꯅꯤꯛꯁꯤ ꯃꯅꯤꯛꯁꯤ, ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯂꯥꯏꯖꯍꯟꯕꯋꯣ, ꯇꯨꯕꯤ ꯁꯤꯔꯥꯏ ꯅꯍꯥꯛꯇꯤ ꯅꯌꯦꯛꯄꯨꯡ ꯈꯣꯏ ꯈꯣꯏ ꯈꯣꯏ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯣ ꯃꯪꯒꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯃꯪꯒꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯣ ꯏꯔꯩ ꯀꯟꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯪꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄꯗ ꯃꯪꯒꯤꯒꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯐꯝ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ, ꯂꯥꯏꯊꯨꯡ ꯂꯩꯅꯥ 19 ꯄꯛꯄ ꯑꯗꯣ ꯐꯈ꯭ꯔꯦ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯗꯨꯁꯨ ꯇꯞꯊꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯍꯧꯁꯥꯒꯤ ꯏꯪꯅ ꯇꯞꯅ ꯆꯦꯟꯕꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯔꯦꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯥꯏꯕ ꯃꯪꯒꯤ ꯑꯗꯣ ꯃꯁꯥꯗ ꯄꯥꯈꯠꯂꯝꯕ ꯂꯥꯏꯊꯨꯡ 19 ꯑꯗꯣ ꯐꯕ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥꯗ ꯁꯖꯤꯛ ꯊꯥꯕ ꯑꯅꯤꯁꯨ ꯁꯤꯟꯅꯔꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯋꯥꯒꯩ ꯍꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯈꯠꯂꯤ꯫ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯄꯥꯡꯂꯛꯂꯤ꯫ ꯅꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯒꯩ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯄ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯌꯣꯏꯃꯌꯥꯏ ꯇꯧꯗꯟ ꯑꯉꯟꯕ ꯈꯣꯡꯅꯦꯠꯅꯔꯛꯂꯤ꯫ ꯇꯥꯔꯪ ꯑꯄꯟꯕ ꯅꯨꯃꯤꯠ ꯀꯧꯕꯅ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯀꯥꯏꯗꯒꯤ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯀꯥꯔꯛꯂꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯧ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯍꯤ ꯑꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯃꯤꯠ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯂꯦꯞꯇꯅ ꯍꯤ ꯑꯗꯣ ꯍꯣꯜꯂꯛꯄꯅ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯑꯗꯨ ꯂꯥꯜꯂꯛꯂꯤ꯫ ꯀꯤꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝ ꯄꯥꯡꯂꯛꯂꯤ꯫ ꯍꯦꯛ ꯌꯧꯕꯒ ꯀꯪꯐꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ꯫ ꯍꯦꯛ ꯆꯠꯄꯒ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ: ꯑꯩꯒꯤ ꯍꯪꯒꯣꯏꯔꯕ ꯁꯛꯇꯝꯕꯨ ꯃꯥꯡꯍꯟꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯅꯧꯅ ꯄꯣꯛꯄꯤꯔꯤ꯫ ꯏꯆꯦ ꯃꯥꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛ 8ꯇꯁꯨ ꯑꯩꯅ ꯆꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯄꯥ ꯂꯥꯏ ꯄꯥꯈꯪꯕꯒꯤ ꯃꯇꯤꯛ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯏꯕꯨꯙꯧ ꯃꯥꯕꯨ ꯅꯤꯡꯕ ꯍꯧꯔꯅꯤ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏꯁꯨ ꯍꯟꯖꯤꯟꯅꯕ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯄꯥꯈꯪꯕ ꯃꯥꯕꯨ ꯃꯤꯡꯈꯩ ꯁꯣꯜꯂꯒꯤ꯫ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯄꯨꯝꯂꯦꯟ ꯄꯥꯠꯇ ꯂꯩꯔꯤꯕ ꯈꯨꯃꯟ ꯂꯥꯡꯉꯣꯟꯕ ꯄꯥꯈꯪꯕ ꯃꯥꯕꯨ ꯎꯔꯛꯂꯤ꯫ ꯃꯥꯒꯤ ꯇꯧꯕ ꯉꯝꯃꯁꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯄꯤꯍꯜꯂꯤ, ꯂꯣꯏꯅꯃꯛ ꯐꯍꯜꯂꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ: ꯑꯗꯨꯅꯤ, ꯃꯇꯥꯡ ꯇꯟꯖꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯏ ꯃꯉꯣꯟꯗꯁꯨ ꯈꯔꯗꯤ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯄꯥꯈꯪꯕ ꯃꯥꯕꯨ ꯐꯥꯎꯖꯥꯟ ꯐꯪꯂꯤꯕ, ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯂꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯕꯗꯒꯤꯅꯤ꯫ ꯅꯪꯒꯤ ꯍꯩꯔꯦ ꯁꯤꯡꯂꯦ ꯍꯥꯏꯔꯤꯗꯣ ꯂꯥꯏꯒ ꯁꯤꯡꯅꯕꯗꯣ ꯃꯗꯨꯝꯅ ꯍꯟꯗꯛꯇꯤ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒ ꯁꯝꯅꯔꯒ ꯃꯈꯣꯏꯗ ꯆꯪꯖꯔꯒ
ꯅꯣꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯗꯣ ꯍꯦꯟꯒꯠꯀꯗꯣꯏꯅꯤ꯫ ꯑꯩ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯤ꯫ ꯂꯣꯛꯇꯥꯛ ꯃꯄꯥꯜꯗ ꯆꯠꯇꯨꯅ ꯄꯥꯈꯪꯕ ꯃꯉꯣꯟꯗ ꯁꯤꯡꯅꯈꯤꯕ ꯑꯗꯣ ꯑꯄꯪꯕ ꯃꯤꯒꯤ ꯊꯕꯛꯅꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯅꯨꯀꯣ꯫ ꯂꯥꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯣꯠ ꯀꯨꯝꯅꯤ, ꯄꯥꯡꯒꯟ ꯀꯜꯂꯤ꯫ ꯃꯗꯨꯗ ꯅꯪꯅ ꯌꯣꯠꯆꯥꯕꯤ ꯑꯣꯏꯔꯒ ꯅꯞꯁꯤꯟꯒꯗꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯕꯗ ꯃꯍꯥꯛꯁꯨ ꯌꯥꯔꯤ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝꯅ ꯃꯪꯒꯤ ꯑꯗꯣ ꯃꯪꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯐꯔꯤ ꯇꯥꯕꯗ ꯋꯥꯔꯨꯕꯤ ꯑꯔꯨꯕꯤꯁꯨ ꯍꯔꯥꯎꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯒꯨꯝꯅ ꯑꯣꯏꯔꯤ꯫ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯗꯨꯗ ꯃꯩ ꯍꯧꯔꯤꯕꯅ ꯅꯨꯡꯁꯥ ꯂꯩꯃꯅ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯑꯅꯧꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯌꯥꯠꯄ ꯍꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯁꯨꯡꯎ ꯍꯦꯛ ꯎꯔꯝꯗꯦ, ꯂꯩꯔꯝꯗꯦ꯫ ꯂꯩꯔꯝꯕ ꯇꯨꯡꯁꯤꯜꯂꯝꯕ ꯁꯦꯜ ꯀꯌా ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯡ ꯂꯣꯏꯅ ꯇꯥꯈ꯭ꯔꯤ꯫ ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯁꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯂꯤ꯫ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ꯫ ꯊꯝꯕꯧꯁꯨ ꯃꯆꯥꯅꯤꯄꯥꯒ ꯄꯨꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯃ ꯄꯨꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯩ꯫ ꯃꯤꯠꯈꯨꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏꯗꯇ ꯂꯩ꯫ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯏ꯫ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯆꯩꯅꯥꯅ ꯌꯣꯝꯂꯤꯉꯩꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯤꯅ ꯄꯉꯥꯡꯇ ꯉꯥꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅ ꯍꯥꯏꯅꯕ ꯑꯗꯣ ꯇꯥꯔꯨꯔꯤ꯫ ꯆꯩꯕꯤꯅ ꯍꯥꯏꯕ ꯑꯗꯣ ꯍꯣ ꯀꯨꯏꯗꯣꯏ ꯃꯥꯟꯗ꯭ꯔꯤ ꯋꯥꯉꯝꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯛꯄꯤꯒꯤ ꯇꯨꯡ ꯏꯟꯈꯤꯗꯣꯏ ꯃꯥꯜꯂꯤ꯫ ꯀꯨꯃꯣꯟꯁꯨ ꯐꯥꯗ꯭ꯔꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯁꯤꯒꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯁꯨ ꯃꯥ ꯍꯦꯛ ꯁꯤꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯑꯣ ꯐꯝ ꯁꯦꯟꯅꯗꯨꯅ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯃꯆꯥ ꯃꯁꯨ ꯑꯣꯠꯀꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯐꯩꯗ꯫ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯅꯔꯦꯝꯕꯤꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯨꯕꯗ ꯇꯥꯔꯨꯕꯅꯤ꯫ ꯄꯤꯔꯨꯛ ꯈꯔ ꯍꯦꯛꯂꯨꯒꯦ ꯇꯧꯕꯗ ꯆꯥꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯁꯨꯡ ꯃꯆꯦꯠ 10 ꯊꯣꯛꯅ ꯀꯥꯏꯔꯤ꯫ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯃꯠꯇ ꯂꯥꯝꯕ ꯑꯃꯠꯇ ꯐꯪꯗꯦ꯫ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯄꯤ꯫ ꯃꯄꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯦꯒꯦ ꯂꯝꯖꯥ ꯃꯣꯏꯔꯥꯡꯗ ꯁꯔꯥ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥ ꯏꯔꯩ ꯑꯁꯤꯗ ꯏꯔꯥꯛꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯣꯔꯥꯝꯕꯁꯨ ꯋꯥꯔꯤ꯫ ꯃꯆꯦꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯣꯟꯅ ꯀꯞꯂꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯨꯔꯤ꯫ ꯃꯆꯦꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯃꯧꯄ꯭ꯋꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯤ꯫ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯈꯜ ꯑꯗꯣ ꯐꯨꯡꯕꯪꯅꯩ꯫ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯂꯧꯗꯨꯅ ꯑꯗꯨꯃꯛ ꯆꯥꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯛꯏ꯫ ꯍꯪꯃꯟꯗꯅ ꯏꯀꯥꯏꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯛ ꯊꯟꯅꯕ ꯃꯤꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯏꯔꯥꯡ ꯄꯥꯈꯪ ꯁꯛꯍꯦꯟꯕ ꯍꯦꯃꯥꯝ ꯑꯔꯥꯕ ꯑꯗꯣ ꯃꯃꯥꯟꯅꯕ ꯂꯟꯆꯦꯟꯕꯒ ꯂꯣꯏꯅꯗꯨꯅ ꯊꯥꯡꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕꯒ ꯑꯔꯥꯕꯒ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯀꯨꯟꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯂꯤ꯫ ꯈꯣꯡꯅ ꯍꯪꯒꯠ ꯍꯟꯗ ꯁꯅꯔꯦꯝꯕꯤ ꯂꯩꯕ ꯎꯕ꯭ꯔꯥ, ꯁꯅꯔꯦꯝꯕꯤꯒꯤ ꯀꯨꯟꯊꯣꯡ ꯂꯣꯝꯗꯒ ꯊꯣꯛꯂꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯂꯛꯄ ꯎꯗꯦ, ꯂꯩꯕ ꯎꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯑꯆꯠ ꯑꯋꯣꯡꯅ ꯌꯦꯡꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯠꯇꯕꯅꯤꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯣ ꯈꯪꯖꯕ ꯅꯠꯇꯦ꯫ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯨꯕꯅ, ꯈꯣꯏꯃꯨꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯂꯤꯗꯨꯅ ꯈꯣꯡꯒꯨꯜ ꯊꯤꯔꯛꯄꯅꯤ꯫ ꯈꯣꯏꯃꯨ ꯁꯀꯞ ꯇꯣꯏꯔꯛꯄꯅꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯑꯗꯨꯉꯩ ꯂꯝꯇꯥ ꯍꯧꯔꯛꯄꯗ ꯂꯤꯀꯣꯟ ꯁꯥꯟꯅꯈꯤꯕ ꯑꯗꯣ ꯁꯅꯔꯦꯝꯕꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯑꯔꯥꯕꯒꯤ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯁꯤ ꯏꯐꯨꯠ ꯐꯥꯎꯈꯤꯕꯅ ꯁꯅꯔꯦꯝꯕꯤꯕꯨ ꯎꯅꯤꯡꯕꯅ ꯊꯥꯡꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯐꯅ ꯀꯨꯏꯅ ꯍꯪꯒꯠ ꯍꯟꯗ ꯑꯗꯨ ꯆꯠꯆꯩ, ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯅ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯑꯗꯨꯗꯤ ꯁꯨꯡꯎ ꯍꯦꯛ ꯎꯕ ꯐꯪꯈꯤꯗꯦ꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯇꯥꯎ,
ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯁꯤꯔꯥ? ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯕꯨ ꯃꯥꯗꯤ ꯊꯣꯛꯄꯁꯨ ꯎꯗꯦ꯫ ꯑꯔꯥꯕꯅ ꯍꯥꯏꯔꯛꯏ, ꯐꯖꯔꯣꯏꯗ ꯏꯇꯥꯎ, ꯃꯤꯒꯤ ꯌꯨꯝ ꯇꯝꯅ ꯍꯦꯛ ꯆꯪꯁꯤꯟꯕ ꯑꯗꯣ ꯐꯖꯐꯝ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯐꯥꯎ ꯈꯪꯕ ꯅꯠꯇꯦ꯫ ꯏꯆꯤꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯀꯔꯝꯅꯗꯤ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯏꯇꯧ ꯑꯁꯤ ꯎꯕꯤꯒꯅꯤ, ꯈꯪꯕꯤꯒꯅꯤ? ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯈꯪꯂꯦ ꯍꯥꯏꯕꯕꯨ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯗꯤꯀꯣ ꯊꯤꯟꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗ ꯃꯤ ꯊꯤꯕ ꯍꯪꯖꯤꯟꯅꯕ ꯁꯥꯔꯒ, ꯃꯤ ꯂꯩꯕ꯭ꯔꯥ, ꯀꯅꯥ ꯂꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ, ꯃꯩꯔꯥꯆꯥꯎ ꯍꯣꯏꯒꯤ ꯌꯨꯝꯂꯥ ꯍꯪꯖꯤꯜꯂꯒ ꯆꯪꯁꯤꯜꯂꯨꯁꯤꯗꯅ? ꯑꯔꯥꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏꯒꯤ ꯀꯨꯟꯗꯣꯡ ꯃꯄꯥ ꯑꯁꯤꯗ ꯂꯥꯛꯄ꯫ ꯑꯩ ꯃꯤꯅꯝꯕ ꯋꯥꯗꯤ ꯉꯥꯡꯅꯤꯡꯗꯤꯌꯦ ꯏꯇꯥꯎ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ, ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯂꯥꯛꯄ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇ ꯐꯂꯞ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ꯫ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯂꯣꯟ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯝꯕꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯇꯥꯏꯕꯪꯄꯥꯟ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯁꯤꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯧꯄ꯭ꯋꯥ ꯅꯤꯄꯥ ꯃꯣꯔꯥꯝꯕꯗ ꯉꯥꯏꯔꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯣ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯑꯐꯪ ꯊꯕꯛ ꯁꯨꯏ꯫ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯅꯨꯖꯥ ꯃꯄꯣꯛꯇꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯔꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯇꯣꯃꯨꯡ ꯍꯣꯏꯒꯤ ꯃꯅꯤ ꯑꯃ ꯆꯥꯛꯄꯤ ꯋꯥꯌꯥꯈꯣꯡ ꯋꯥꯏꯈꯣꯡꯗ ꯂꯩꯕ ꯑꯗꯣ ꯃꯈꯣꯏꯒꯤꯗ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯨꯝ ꯁꯨꯡꯕ ꯑꯗꯨ ꯌꯥꯎꯔꯒꯦ ꯏꯆꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯕꯨꯛ ꯊꯟꯅ ꯐꯥꯎꯕ ꯅꯆꯦ ꯑꯩꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯤ꯫ ꯆꯔꯩ ꯐꯤ ꯐꯖꯕ ꯑꯃꯠꯇꯁꯨ ꯌꯨꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯆꯦ ꯑꯩꯅ ꯊꯣꯟꯕ ꯉꯝꯗ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯑꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯏꯆꯦꯒꯤ ꯃꯣꯔꯥꯝꯕ, ꯀꯨꯟꯊꯣꯡ ꯋꯥꯡꯃ ꯐꯥꯎꯕ ꯂꯥꯟꯗꯕ ꯅꯪꯅ ꯊꯥꯡꯒ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯀꯣꯏꯍꯟꯗꯕ ꯅꯪꯕꯨ, ꯏꯆꯦꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝ ꯇꯔꯧ ꯆꯤꯡꯉꯣꯟꯅꯨꯡ ꯊꯣꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯁꯥꯏꯈꯣꯟ ꯋꯥꯌꯥꯈꯣꯡ ꯋꯥꯏꯈꯣꯡꯗ ꯊꯨꯝ ꯁꯨꯡꯕ ꯑꯗꯣ ꯊꯥꯔꯁꯤꯒꯦ? ꯃꯣꯔꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯅꯧꯄꯥꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯆꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯧꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯄ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯣ ꯈꯨꯕꯥꯛ ꯀꯨꯔꯣꯟ ꯍꯨꯔꯕꯅꯤ꯫ ꯆꯥꯗꯅ ꯀꯪꯂꯕ ꯁꯤꯗꯣꯏ ꯁꯔꯨꯛ ꯃꯤꯉꯣꯟꯗ ꯍꯥꯏꯖꯔꯒ ꯅꯣꯟꯖꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛ ꯋꯥꯅ ꯍꯨꯃꯥꯡ ꯇꯥꯔꯒ ꯆꯨꯔꯒ ꯆꯥꯒꯦ ꯈꯟꯖꯕ ꯃꯆꯤꯟ ꯃꯧꯄꯥꯅꯤ꯫ ꯃꯣꯔꯥꯝꯕꯅ ꯅꯨꯡꯇꯤꯒꯤ ꯋꯥꯏꯈꯣꯡꯗ ꯆꯠꯂꯒ ꯊꯨꯝ ꯁꯨꯡꯕ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯁꯨꯡꯕ ꯏꯉꯦꯜ ꯊꯨꯝꯄꯥꯛ ꯑꯗꯣ ꯃꯄꯣꯠ ꯍꯦꯛ ꯐꯥꯕꯒ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯆꯦ ꯁꯅꯔꯦꯝꯕꯤꯗ ꯀꯤꯒꯦ ꯈꯨꯌꯣꯟ ꯀꯩꯊꯦꯜꯗ ꯌꯣꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯣ ꯌꯨꯝ ꯄꯨꯅꯩ꯫ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨꯁꯨ ꯐꯝꯗ ꯇꯥꯗꯨꯅ ꯂꯩ꯫ ꯂꯣꯛꯇꯥꯛ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯌꯣꯟꯒꯦꯁꯨ ꯃꯧꯄꯥꯅ ꯌꯥꯔꯝꯗꯦ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯔꯦꯝꯕꯤꯕꯨ ꯂꯣꯛꯇꯥꯛꯇ ꯀꯨꯝꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯗꯧ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯅꯧꯖꯔꯤꯕꯤ ꯃꯥꯅ ꯃꯇꯧ ꯀꯔꯝ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯣꯛꯇꯥꯛ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯀꯤꯒꯦ ꯃꯣꯏꯔꯥꯡꯗꯁꯨ ꯌꯣꯟꯗꯦ꯫ ꯑꯃꯨꯛꯁꯨ ꯁꯅꯔꯦꯝꯕꯤꯗꯤ ꯏꯔꯣꯏꯕ ꯍꯩꯕ ꯅꯠꯇꯦ꯫ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯕꯗꯤ ꯈꯜꯂꯨꯕꯗ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯅ ꯌꯥꯔꯝꯗꯦ꯫ ꯍꯤ ꯈꯛꯇꯅꯤ ꯍꯣꯟꯕ ꯍꯩꯔꯤꯕ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯏ꯫ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯁꯨꯕ ꯅꯣꯝꯕꯗ ꯏꯀꯥꯏꯕ ꯊꯥꯗꯣꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯃꯥꯝ ꯄꯥꯝꯍꯩꯕ ꯍꯣꯏꯒꯤ ꯀꯨꯟꯊꯣꯡꯗ ꯍꯧꯔꯤꯕ ꯍꯌꯥꯏ ꯑꯃꯨꯟꯕ ꯑꯗꯣ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏ ꯍꯦꯛꯏ꯫ ꯍꯌꯥꯏ ꯑꯃꯨꯟꯕ ꯑꯗꯣ ꯁꯖꯤꯕꯨ ꯀꯩꯊꯦꯜ ꯀꯥꯕ ꯅꯪꯅꯕ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯒꯦ ꯈꯟꯅ ꯍꯦꯃꯥꯝ ꯄꯥꯝꯍꯩꯕ ꯍꯣꯏꯒꯤ ꯀꯨꯟꯊꯣꯡꯗ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯄꯥꯟꯕ ꯍꯌꯥꯏ ꯑꯁꯤ ꯍꯦꯛꯈꯤ꯫ ꯃꯤꯁꯨ ꯑꯗꯨꯝ ꯄꯪꯍꯦꯛꯇ ꯃꯍꯦꯛꯅꯩ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯛꯂꯨꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯃꯥꯝ ꯄꯥꯝꯍꯩꯕꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯆꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯃꯟ ꯁꯌꯥ ꯑꯁꯤꯗ ꯁꯟ ꯆꯪꯂꯕꯣꯏ ꯅꯤꯡꯂꯨꯔꯤ, ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ꯫ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯅꯪꯅ ꯍꯌꯥꯏ ꯑꯁꯤ ꯍꯦꯛꯂꯤꯕꯅꯣ? ꯍꯦꯛꯀꯦꯁꯨ ꯍꯥꯏꯔꯝ ꯇꯥꯛꯂꯝꯂꯒ ꯍꯦꯛꯄ ꯌꯥꯗ꯭ꯔꯣ? ꯑꯣ, ꯍꯌꯥꯏꯁꯦ ꯃꯨꯟꯕꯗ ꯉꯥꯏꯔꯤ,
ꯑꯩꯈꯣꯏꯁꯨꯅꯦ ꯆꯔꯣꯡ ꯑꯃ ꯍꯦꯛꯂꯒ ꯌꯨꯝꯂꯥꯏꯗ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯀꯠꯀꯦ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯨꯔꯥꯟꯅꯔꯣꯟꯗ ꯂꯥꯛꯂꯒ ꯍꯦꯛꯂꯤꯕ ꯑꯁꯤꯕꯨ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯍꯦꯃꯥꯝ ꯆꯥꯏꯕꯤ ꯑꯩꯒꯤ ꯏꯪꯀꯣꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠꯇꯣ ꯆꯠꯄ ꯌꯥꯔꯣꯏ ꯁꯅꯔꯦꯝꯕꯤ ꯆꯥꯏꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯥꯡꯁꯤꯜꯂꯤ ꯏꯀꯥꯏꯕꯅ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯥꯂꯦꯝ ꯂꯩ ꯑꯗꯨꯗ ꯂꯨꯞꯊꯈꯤ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯣ ꯄꯤꯔꯥꯡꯅ ꯏꯍꯧꯅ ꯁꯅꯔꯦꯝꯕꯤꯅ ꯏꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯏꯅꯦ ꯆꯥꯏꯕꯤꯅ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯁꯅꯔꯦꯝꯕꯤ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯃꯨꯛ ꯂꯝꯗꯝꯅꯔꯛꯇꯅꯕꯅꯤ ꯑꯎꯕ ꯀꯅꯥꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯃꯨꯛ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ ꯑꯗꯨ ꯇꯧꯔꯛꯇꯅꯕ ꯏꯅꯦꯅ ꯍꯥꯏꯕꯅꯤꯀꯣ ꯁꯅꯔꯦꯝꯕꯤꯗꯤ ꯏꯀꯥꯏꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯏ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯅꯔꯦꯝꯕꯤꯕꯨ ꯆꯥꯏꯕꯤꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯄꯣꯂꯥꯡ ꯑꯗꯨ ꯃꯨꯜꯂꯤ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯌꯥꯏ ꯑꯃꯨꯟꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯑꯗꯨꯗ ꯌꯥꯔꯒ ꯍꯥꯞꯂꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯣꯂꯥꯡ ꯑꯗꯨ ꯄꯤꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯠꯆꯈ꯭ꯔꯣ ꯏꯄꯣꯠ ꯂꯍꯧꯔꯕꯅꯤꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯃ ꯍꯦꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯧ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯦꯛꯄ ꯍꯌꯥꯏ ꯑꯁꯤꯗꯤ ꯑꯩꯅ ꯂꯍꯧꯕ ꯇꯥꯔꯦ ꯁꯅꯔꯦꯝꯕꯤ ꯄꯥꯝꯕꯩ ꯂꯩꯇ ꯍꯦꯛꯅ ꯀꯞꯄꯤ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯄꯤ ꯂꯥꯏꯔꯕꯒꯤ ꯆꯩꯅꯥꯗꯤ ꯂꯥꯏꯔꯕꯇꯅ ꯈꯪꯉꯤ ꯁꯅꯔꯦꯝꯕꯤ ꯀꯞꯈꯩ ꯀꯞꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯤ ꯆꯦꯡꯐꯨ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯦꯡꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦꯡꯖꯥꯁꯤꯡ ꯑꯗꯣ ꯃꯤꯔꯨꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯔꯔꯣꯏ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯀꯧꯔꯅꯤ ꯀꯣꯟꯅꯔꯔꯣꯏ ꯃꯧꯄꯥꯗꯤ ꯃꯕꯨꯛ ꯆꯥꯎꯕꯅꯤ ꯍꯟꯗꯛ ꯃꯧꯄꯥꯅ ꯊꯨꯝ ꯁꯨꯡꯕ ꯑꯗꯣ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯤ ꯃꯍꯥꯛꯅ ꯁꯨꯡꯂꯤꯕ ꯊꯨꯝꯁꯤꯡ ꯑꯗꯣ ꯊꯨꯝꯍꯤ ꯂꯥꯡꯕꯅ ꯊꯨꯝ ꯃꯄꯥꯛ ꯑꯣꯏꯌꯨ ꯌꯥꯗꯕꯅ ꯑꯗꯨ ꯈꯔ ꯋꯥꯔꯤ ꯊꯨꯝ ꯌꯣꯟꯕ ꯆꯠꯀꯗꯕ ꯌꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯁꯅꯔꯦꯝꯕꯤ ꯀꯦꯒꯦ ꯈꯨꯌꯣꯟ ꯀꯩꯊꯦꯜ ꯀꯥꯗꯕꯅꯤ ꯑꯗꯨꯅ ꯍꯌꯥꯏ ꯑꯃꯨꯟꯕ ꯑꯗꯨ ꯌꯣꯜꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯛ ꯊꯟꯅꯤ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯃꯧꯄꯥꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯇꯧꯒꯗꯕ ꯃꯇꯧ ꯑꯗꯣ ꯃꯧꯄꯥ ꯅꯤꯄꯥ ꯑꯗꯣ ꯃꯕꯨꯛ ꯊꯜꯂꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯔꯥ ꯆꯥꯛ ꯑꯗꯨ ꯆꯥꯔꯔꯣꯏꯒꯤ ꯃꯧꯄꯥꯅ ꯌꯥꯗꯕ ꯂꯣꯛꯇꯥꯛ ꯑꯗꯨ ꯀꯨꯝꯗꯨꯅ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯑꯗꯨ ꯍꯦꯛꯂꯒꯤ ꯃꯗꯨꯕꯨ ꯐꯨꯠꯂꯒ ꯆꯥꯔꯒꯦ ꯈꯜꯂꯤ ꯁꯅꯔꯦꯝꯕꯤ ꯃꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯄꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ ꯂꯣꯛꯇꯥꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯁꯤꯟꯊꯔꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯇꯩꯊꯣꯛꯈ꯭ꯔꯤ ꯀꯞꯂꯒ ꯆꯔꯥ ꯍꯦꯟꯗꯣꯏ ꯁꯔꯨꯛ ꯃꯧꯄꯥꯅ ꯋꯥꯏꯈꯣꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯂꯣꯛꯇꯥꯛꯇ ꯀꯨꯝꯗꯨꯅ ꯍꯩꯀ꯭ꯔꯛ ꯍꯦꯛꯂꯨꯔꯒꯦ ꯈꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛ ꯃꯥꯏꯀꯩ ꯑꯗꯣ ꯄꯥꯡꯂꯛꯄ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯈꯤꯕꯅ ꯈꯪꯗ꯭ꯔꯤ ꯊꯦꯡꯅꯔꯨꯔꯦ ꯋꯥꯔꯨꯕꯤ ꯑꯗꯣ ꯋꯥꯔꯨꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯥꯏꯗꯅꯣ ꯁꯅꯔꯦꯝꯕꯤ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯁꯅꯔꯦꯝꯕꯤꯅ ꯏꯆꯦ ꯋꯥꯔꯨꯕꯤ ꯂꯣꯛꯇꯥꯛ ꯀꯨꯝꯂꯨꯒꯤ ꯋꯥꯔꯨꯕꯤꯅ ꯀꯩꯗꯧꯕꯅꯣ ꯁꯅꯔꯦꯝꯕꯤꯅ ꯍꯩꯀ꯭ꯔꯛ ꯈꯪꯆꯥ ꯆꯥꯅꯤꯡꯂꯛꯂꯤ ꯏꯆꯦ ꯋꯥꯔꯨꯕꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛꯇ ꯍꯩꯀ꯭ꯔꯛ ꯍꯦꯛꯀꯦ ꯀꯨꯝꯂꯛꯄꯅꯤ ꯋꯥꯔꯨꯕꯤꯅ ꯌꯨꯝꯗꯗꯤ ꯀꯅꯥ ꯂꯩꯍꯧꯒꯦ ꯁꯅꯔꯦꯝꯕꯤꯅ ꯄꯥꯕ ꯃꯊꯟꯗ ꯂꯩꯍꯧꯏ ꯃꯣꯔꯥꯝꯕꯁꯨ ꯋꯥꯏꯈꯣꯡꯗ ꯊꯨꯝ ꯁꯨꯡꯕ ꯆꯠꯈꯤꯕꯅꯤ ꯋꯥꯔꯨꯕꯤꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯈꯣꯏ ꯄꯥꯕ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯤ ꯍꯥꯏꯔꯤꯗꯨꯕꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨ ꯁꯅꯔꯦꯝꯕꯤꯅ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯑꯗꯣ ꯍꯦꯛꯄ ꯆꯠꯈ꯭ꯔꯤ ꯋꯥꯔꯨꯕꯤ ꯑꯗꯨ ꯇꯟꯖꯥ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯧꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯄꯣꯛꯂꯣꯟ ꯀꯨꯇꯤ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯑꯗꯣ ꯃꯇꯥꯡ ꯆꯥꯔꯤ ꯍꯨꯔꯥꯟꯕ ꯌꯥꯔꯤ ꯈꯜꯂꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯥꯕ ꯉꯝꯕꯁꯨ ꯀꯨꯝ ꯂꯩꯅꯥꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯃꯇꯥꯡꯕꯨ ꯌꯥꯝꯅ ꯆꯥꯔꯤ ꯉꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯅꯔꯦꯝꯕꯤꯅ ꯂꯣꯛꯇꯥꯛ ꯀꯨꯝꯂꯤꯉꯩꯁꯤꯗ ꯍꯨꯔꯥꯟꯗꯕ ꯌꯥꯗꯦ ꯋꯥꯔꯨꯕꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯏ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯉꯥꯁꯤꯜꯂꯝꯂꯤꯕ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯎꯄꯨ ꯊꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯤꯅꯧ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯕꯤꯅꯤ ꯋꯥꯉꯝꯕ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯇꯥꯡ ꯆꯥꯔꯤ ꯈꯟꯅ ꯈꯣꯡꯊꯥꯡ ꯑꯗꯣ
tapna tapna thang migi upu tamna makhol thokhandana hangdoi pakpina leiringaidasu hauna sangthok sangsin ase kaya toina tawbana karaida kari lei haibado mahaksu loina khangi wari asigi tare suba saruk asi matang asi loisari wari ase pathoksa matamda soiki langkiba yaurabasu mayam ngapigani asigi iroinana Meerel Gi Mingsel gi channel asigi maikaidagi Ningthaujam Bikash singna ikok nona amukka hanna khoiramjari